ꯃꯌꯥꯝ ꯉꯁꯤꯗꯤ ꯃꯌꯥꯝ ꯃꯐꯝꯗ ꯚꯤꯗꯤꯑꯣ ꯑꯅꯧꯕ ꯑꯃ ꯄꯨꯔꯒ ꯂꯥꯛꯆꯔꯦ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯑꯩꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯗꯒꯤ ꯃꯣꯁꯀꯣꯗ ꯆꯠꯇꯣꯏꯅꯦꯕꯀꯣ ꯑꯗꯨꯒꯤ ꯇ꯭ꯔꯦꯟ ꯁ꯭ꯇꯦꯁꯟꯗ ꯂꯥꯛꯏꯅꯦ ꯑꯩ ꯂꯩꯔꯤꯁꯦ ꯇ꯭ꯔꯦꯟ ꯁ꯭ꯇꯦꯁꯟꯅꯦꯕ ꯑꯗꯣ ꯀꯃꯥꯏꯅ ꯆꯠꯄ ꯑꯩꯅ ꯇ꯭ꯔꯦꯟꯗ ꯆꯠꯄꯒꯤ ꯖꯔꯅꯤꯗꯣ ꯃꯌꯥꯝꯗ ꯁꯨꯝ ꯌꯦꯡꯍꯟꯖꯔꯛꯀꯦ ꯃꯌꯥꯝꯁꯤꯗ ꯉꯥꯏꯅꯩ ꯆꯠꯅꯔ ꯉꯥꯛꯇ ट्रेन यौरे कार नंबर 4 आएगी हाँ सीधा कार नंबर 4 टिकट चेक तौनेबको कार मैम ट्रेन थौब हौरेबको हौजिकसे हौजिकसे ꯑꯩ ꯑꯣꯔꯦꯜꯗꯩ ꯊꯧꯗꯣꯔꯛꯑꯦ ꯑꯗꯨꯒ ꯇ꯭ꯔꯦꯟ ꯃꯅꯨꯡꯒꯤ ꯑꯣꯏꯕ ꯚꯤꯗꯤꯑꯣꯁꯨ ꯃꯌꯥꯝꯗ ꯑꯗꯨꯝ ꯌꯦꯡꯍꯜꯂꯛꯀꯦ ꯑꯗꯨꯒ ꯑꯩꯅ ꯆꯠꯇꯣꯏꯁꯦ ꯃꯣꯁꯀꯣ ꯌꯧꯕꯗ ꯄꯨꯡ 4:30 ꯆꯪꯉꯦꯕꯀꯣ ꯁꯤꯗꯒꯤ ꯑꯗꯨꯅ ꯑꯩ ꯁꯤꯗꯒꯤ ꯄꯨꯡ 9ꯗꯒꯤ ꯊꯧꯕ ꯍꯧꯔꯛꯄꯅꯦ ꯑꯥꯗ ꯄꯨꯡ 12 ꯑꯗꯨꯋꯥꯏꯗ ꯌꯧꯔꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯊꯧꯗꯣꯔꯛꯄꯗꯤ ꯍꯧꯔꯛꯑꯦ ꯑꯗꯣ ꯇ꯭ꯔꯦꯟ ꯃꯅꯨꯡꯒꯤ ꯑꯣꯏꯕꯁꯨ ꯉꯥꯏꯍꯥꯛ ꯍꯣꯔꯦꯟ ꯈꯔ ꯂꯩꯔꯒꯀꯣ ꯃꯔꯛꯇ ꯑꯩ ꯃꯅꯨꯡꯗ ꯀꯃꯥꯏ ꯇꯧꯒꯦ ꯑꯗꯨꯁꯨ ꯎꯠꯂꯛꯀꯦꯕ मोई ट्रेन से है मखल मखल फर्स्ट क्लास सेकेंड क्लास थर्ड क्लास को खाई लो है सूमायना फमीसे सूमायने फर्स्ट क्लास सेकेंड क्लास का मोई तुम्फमगा यावेबो कक्प अखोइना चटप यावरक तारदि अदुगिसु उच्चरके हंदक ngasi ain chalide famga chatlebako ado yengminarasina फमम खितंगे चन्नी चले मोइस हाइदे खोंटिंग तोपम लाइते तीन तेले मोइस अदुगा मोइस चार्ज तोपम यावे अदो सिदा चार्ज तोगे हाइतारदि मोइगे एडाप्टर अमा हाना थिनरगदि खोइगे चार्जर दुना डाइरेक्ट थिनजमा यादेबको एडाप्टर यावददि मोइसे चार्ज तोबो नुआइतेबको सि चार्ज सितनी थाबगी मोइ सि चार्ज तिबा मखता अने हजिक लेना मोगी ट्रेन मनुंग टॉयलेट नेबको अदो मैम हाइफेट येंगलके अदो थर्ड क्लास नेना याम कन्ना आइदि फजब अनानबदि नते अदो तारको खुद के हमबम लगे टिश्यू पेपर लगे अदो पिक जो मुई येंगलके मोई कमाय तोगे अदो पान समाय ले जा मोइगे सिक्योरिटी दा बाबूस काम ले सिजना तोइना ट्रेन सेना बिदोइने आइखोगी सेक्शन गे दसु ngaiko adom haidi mi ma sida tongise sigi risk khodi mak se yogdrebo moina logdoine bako smai le aya se mom tharaga phamme laga sina ट्रेन अमरगा ट्रेन अमरगी समझना बंदने बराबर हाय अरे आई हम से फमना ले आई फमम द से और तो पामा त से रे oh shit и что мы должны его ट्रेन तो है मया चलचले पुंग अमा मखाई अनिमुकी मया फाजलए अदो पुंग मरी चंगेबको आइना लेबो मफमदे मस्को तान चपनेको अदो यौबो ngai boina ngak tummaga oina ngaige ai phone jo moise charge tawbom yaurame अदो charge hape tawsalaga horen मस्को यो कान भिडियो दम मैम नुआइबा भिडियो फाजबा मैम येंगनजरके कमेंट यौदी यौसले आइजे 30-40 minutes मुग लेरगदि यौरनी मोय अतोप स्टेशन अमदा यौरे नक्ति नक्सला तुम थोड़े फोन चार्ज तौसलगा अदुगा यौदो तौ लेरमे पुंग फाररै इसो तो यौरनी अदुगा यौरगा मो
ꯃꯣꯁꯀꯣꯗ ꯑꯃꯨꯛ ꯃꯌꯥꯝ ꯃꯣꯁꯀꯣ ꯃꯅꯨꯡꯗ ꯆꯠꯄꯒꯤ ꯃꯌꯥꯝ ꯌꯦꯡꯂꯛꯑꯒꯦ ꯇ꯭ꯔꯦꯟꯗꯒꯤ ꯀꯨꯝꯊꯔꯛꯑꯦ ꯃꯌꯥꯝ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯆꯥꯛ ꯂꯥꯝꯃꯦ ꯑꯩꯁꯦ ꯑꯗꯣ ꯍꯣꯇꯦꯜꯁꯨ ꯊꯤꯗ꯭ꯔꯤ ꯑꯗꯨꯒ ꯀꯩꯅꯣꯁꯨ ꯇꯦꯛꯁꯤꯁꯨ ꯕꯨꯛ ꯇꯧꯗ꯭ꯔꯤꯕꯀꯣ ꯑꯩꯁꯦ ꯑꯗꯣ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯟꯅ ꯀꯩꯅꯣꯝ ꯆꯥꯒꯦ ꯀꯦꯐꯦꯒꯨꯝꯕ ꯑꯝꯇ ꯍꯥꯟꯅ ꯊꯤꯒꯦ ꯑꯗꯨꯒ ꯇꯞꯅ ꯇꯞꯅ ꯇꯧꯔꯒꯦ ꯄꯨꯛꯄꯨ ꯊꯜꯂꯗꯤ ꯂꯣꯏ ꯌꯥꯕ ꯉꯥꯛꯇꯅꯦ ꯅꯠꯇ꯭ꯔꯥ ꯃꯌꯥꯝ ꯇꯦꯛꯁꯤꯁꯤꯗꯒꯤ ꯃꯄꯥꯟꯗꯒꯤ ꯐꯥꯗꯣꯏꯅꯦꯕꯀꯣ ꯃꯌꯥꯝ ꯃꯣꯏ ꯌꯦꯜꯂꯣ ꯀꯂꯔꯒꯤ ꯂꯥꯏꯠꯁꯦ ꯑꯩꯈꯣꯏ ꯊꯣꯛꯂꯛꯄꯗꯒ ꯃꯌꯥꯝ ꯀꯧꯁꯜꯂꯛꯑꯦ ꯑꯗꯣ ꯆꯪꯗ꯭ꯔꯦ ꯆꯥꯐꯝ ꯍꯥꯟꯅ ꯑꯝꯇ ꯊꯤꯔꯨꯈꯤꯒꯦ ꯃꯌꯥꯝꯁꯤꯗ ꯔꯣꯁꯇꯤꯛ ꯍꯥꯏꯁꯦ ꯁꯤ ꯊꯥꯏꯅ ꯃꯣꯏ ꯍꯧꯖꯤꯛ ꯁꯦꯡꯁꯟ ꯂꯩꯕꯒꯤ KFCꯗꯣ KFC ꯗꯥꯏꯔꯦꯛ ꯊꯥꯔ ꯐꯪꯗꯦꯕ ꯁꯤ ꯔꯣꯁꯇꯤꯛ ꯍꯥꯏꯁꯦ ꯀꯩꯅꯣꯅꯦꯕ KFCꯅꯦꯕꯀꯣ ꯃꯃꯤꯡ ꯑꯣꯟꯊꯣꯛꯄꯩ ꯋꯥꯅꯦꯕ ꯆꯥꯅꯕ ꯈꯔ ꯂꯧꯁꯜꯂꯛꯑꯦ ꯑꯗꯣ ꯁꯤꯁꯦ ꯑꯃ ꯆꯥꯁꯜꯂꯒ ꯑꯩ ꯇꯦꯛꯁꯤ ꯀꯛꯑꯀꯥꯟꯗ ꯆꯠꯂꯅꯤ ꯑꯗꯣ ꯃꯌꯥꯝ ꯆꯥꯕꯁꯤꯗꯤ ꯎꯠꯂꯔꯣꯏꯒꯦ ꯑꯗꯨ ꯃꯌꯥꯝ ꯃꯈꯥ ꯇꯥꯕ ꯑꯗꯨꯝ ꯑꯩ ꯚꯤꯗꯤꯑꯣ ꯆꯠꯄꯒꯤ ꯑꯗꯩ ꯍꯣꯇꯦꯜꯗ ꯆꯪꯕ ꯈꯣꯠꯄ ꯑꯗꯩꯗꯤ ꯑꯩꯅ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯗꯁꯨ ꯍꯥꯏꯐꯦꯠ ꯀꯣꯏꯕ ꯊꯣꯛꯀꯦꯅ ꯈꯜꯂꯦꯕꯀꯣ ꯑꯗꯨꯁꯨ ꯍꯥꯏꯐꯦꯠ ꯃꯌꯥꯝꯗ ꯌꯦꯡꯍꯟꯖꯔꯛꯀꯦ ꯀꯣꯏꯍꯧꯔꯦ ꯑꯗꯣ ꯇꯦꯛꯁꯤ ꯐꯥꯔꯒ ꯊꯣꯛꯈ꯭ꯔꯦ ꯕꯤꯜꯗꯤꯡꯁꯦ ꯑꯗꯨꯝ ꯐꯖꯩ ꯃꯐꯝꯁꯦ ꯌꯦꯡꯕꯗ ꯌꯥꯝ ꯊꯤꯅ ꯅꯥꯜꯂꯦ ꯅꯨꯡꯗꯥꯡꯗꯗꯤ ꯃꯩꯒ ꯊꯥꯜꯂꯒ ꯌꯥꯝ ꯐꯖꯗꯧ ꯃꯥꯜꯂꯦꯀꯣ ꯃꯐꯝꯁꯦ ꯌꯦꯡꯉꯁꯦ ꯀꯦꯐꯦꯒꯨꯝꯕ ꯃꯆꯥ ꯃꯆꯥꯁꯨ ꯂꯩꯔꯤ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯗꯒ ꯑꯌꯤꯡꯕ ꯑꯃ ꯊꯛꯑꯗꯤ ꯄꯣꯊꯥ ꯅꯨꯡꯉꯥꯏꯗꯧ ꯃꯥꯜꯂꯦ ꯁ꯭ꯇꯦꯗꯤꯌꯝꯅꯦ ꯐꯖꯔꯦ ꯁꯤ ꯁ꯭ꯇꯦꯗꯤꯌꯝꯁꯦ ꯅꯥꯜꯂꯦ ꯁꯤꯒꯨꯝꯕ ꯑꯝꯇ ꯑꯩꯈꯣꯏꯗ ꯊꯝꯃꯗꯤꯀꯣ ꯁꯤꯗꯅꯦ ꯑꯩꯅ ꯂꯩꯗꯣꯏꯁꯦ ꯁꯤꯒꯤ ꯍꯣꯇꯦꯜꯁꯦ ꯌꯦꯡꯉꯁꯦ ꯃꯌꯥꯝ ꯁꯤ ꯍꯣꯇꯦꯜꯁꯤꯗꯅꯦ ꯌꯧꯔꯦ ꯊꯥꯗꯕꯤꯔꯝꯃꯦ ꯁꯤ ꯑꯅꯛꯄꯗ ꯃꯔꯁꯤꯗꯤꯁꯀꯤ ꯁꯣꯔꯨꯝ ꯑꯃ ꯂꯩꯍꯧꯋꯦ ꯍꯣꯔꯦꯟ ꯊꯣꯛꯂꯛꯑ ꯌꯦꯡꯁꯤ ꯃꯅꯨꯡ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯔꯤꯁꯦꯞꯁꯟ sumaya lagi reception dulu ini sih ini sudah babuska sudah ini saya nak ada pun sih здравствуйте sudah babuska mau isi babuska kau ya kau Russian yang maming jet pani saya mah tampil home glass the Moskva hai moi Moskva hai samjet macam sakasyo laga sida different time zone mari le New York ki London ki ade Madrid ade Moscow ki mari le na le mahum jam ꯑꯩ ꯍꯧꯖꯤꯛꯇꯤ ꯔꯨꯝ ꯌꯧꯔꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯅꯨꯡꯁꯥ ꯌꯥꯝ ꯁꯥꯔꯤꯕꯀꯣ ꯑꯗꯨꯒ ꯄꯨꯡꯁꯨ ꯍꯧꯖꯤꯛꯁꯦ ꯄꯨꯡ 1:30 ꯈꯛꯇꯪ ꯇꯥꯗ ꯉꯥꯏꯔꯤꯕ ꯑꯗꯨꯅ ꯍꯣꯔꯦꯟ ꯅꯨꯡꯁꯥ ꯈꯤꯇꯪ ꯅꯦꯝꯊꯔꯀꯥꯟꯗꯀꯣ ꯏꯔꯨ ꯃꯥꯏꯊꯖꯔꯒ ꯅꯥꯟꯅ ꯃꯄꯥꯟꯗ ꯊꯣꯛꯎꯁꯦ ꯑꯗꯨꯒ ꯃꯄꯥꯟꯒꯤ ꯚꯤꯗꯤꯑꯣ ꯀꯩꯀꯩ ꯑꯩ ꯑꯗꯨꯝ ꯅꯝꯃꯒ ꯊꯥꯒꯠꯆꯔꯛꯀꯦꯕꯀꯣ ꯑꯗꯨꯒ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯉꯁꯤ ꯂꯥꯛꯄꯒ ꯀꯩꯒꯤ ꯃꯇꯦꯛ ꯅꯝꯃꯛꯄꯁꯦ ꯈꯔ ꯁꯥꯡꯗꯧ ꯃꯥꯜꯂꯦ ꯌꯥꯝ ꯁꯥꯡꯉꯒꯗꯤ ꯑꯩ ꯄꯥꯔꯠ ꯃꯇꯦꯛ ꯑꯣꯏꯅ ꯈꯥꯏꯗꯣꯛꯑꯀꯥꯟꯗ ꯑꯣꯏꯅ ꯅꯝꯖꯔꯛꯀꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛꯀꯤꯗꯤ ꯑꯩꯁꯨ ꯑꯌꯨꯛ ꯉꯟꯇꯥ ꯂꯥꯛꯄꯅꯦ ꯋꯥꯁꯨ ꯋꯥꯔꯦ ꯑꯗꯨ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯒ ꯃꯈꯥ ꯇꯥꯕ ꯚꯤꯗꯤꯑꯣꯗꯣ ꯃꯌꯥꯝ ꯅꯝꯖꯔꯛꯀꯦ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤ ꯃꯌꯥꯝ ꯑꯩꯁꯨ ꯇꯨꯝꯕ ꯍꯧꯒꯠꯂꯛꯑꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯄꯨꯡ 3:30 ꯇꯥꯔꯦ ꯑꯗꯣ ꯑꯩꯁꯨ ꯏꯔꯨꯖ ꯃꯥꯏꯊꯖ ꯂꯣꯏꯔꯦ ꯑꯗꯨꯒ ꯑꯩꯁꯦ ꯍꯥꯏꯐꯦꯠ ꯃꯄꯥꯟꯗ ꯍꯥꯏꯐꯦꯠ ꯀꯣꯏꯊꯣꯛꯎꯒꯦꯅ ꯇꯧꯕꯅꯦꯕꯀꯣ ꯑꯗꯨ ꯃꯌꯥꯝ ꯀꯩꯅꯣ ꯇꯧꯁꯦ ꯑꯩ ꯃꯈꯥꯗ ꯀꯨꯝꯃꯒ ꯀꯩꯀꯩ ꯂꯩꯕꯅꯣ ꯑꯗꯨꯁꯨ ꯃꯌꯥꯝꯗ ꯎꯠꯂꯛꯀꯦ ꯑꯗꯨꯒ ꯔꯨꯝ ꯇꯨꯔ ꯃꯆꯥ ꯑꯃꯁꯨ ꯇꯧꯔꯛꯀꯦ ꯑꯩꯁꯦ ꯉꯁꯥꯏ ꯂꯥꯛꯄꯒ ꯋꯥꯃꯟꯗꯅ ꯑꯩ ꯇꯨꯝꯊꯔꯨꯔꯦ ꯑꯗꯨꯅ ꯂꯥꯛꯄꯒꯗꯤ ꯚꯤꯗꯤꯑꯣꯗꯨꯗꯤ ꯅꯝꯍꯧꯗ꯭ꯔꯦ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯔꯨꯝ ꯇꯨꯔ ꯃꯆꯥ ꯑꯃ ꯇꯧꯔꯛꯀꯦ ꯑꯗꯣ ꯃꯌꯥꯝ ꯔꯨꯝ ꯐꯖꯩ ꯑꯣꯔ ꯊꯤꯌꯦ ꯑꯗꯣ ꯃꯌꯥꯝ ꯑꯗꯨꯝ ꯀꯃꯦꯟꯗ ꯑꯗꯨꯝ ꯍꯥꯏꯕꯤꯔꯝꯃꯨꯀꯣ ꯑꯃ ꯄꯤꯔꯦ ꯇꯦꯕꯜꯁꯤꯗ ꯁꯤꯒꯤ ꯐꯦꯟ ꯃꯆꯥ ꯑꯃ ꯌꯥꯎꯔꯦ ꯑꯗꯩꯗꯤ ꯒ꯭ꯂꯥꯁ 2 ꯑꯃ ꯌꯥꯎꯔꯦ ꯑꯗꯨꯒ ꯁꯤꯗ ꯃꯤꯔꯔ ꯐꯖꯕ ꯑꯃ ꯑꯄꯥꯛꯄ ꯑꯃ ꯊꯦꯠꯄꯤꯔꯦ ꯑꯗꯨꯒ ꯁꯤꯗ ꯐ꯭ꯔꯤꯖ ꯃꯆꯥ ꯑꯃ
ꯐ꯭ꯔꯤꯖ ꯃꯆꯥ ꯑꯃ ꯌꯥꯎꯔꯤ ꯑꯗꯨꯒ ꯁꯤꯗ ꯐꯝꯅꯕ ꯆꯤꯌꯔ ꯃꯆꯥ ꯑꯃ ꯂꯩꯔꯦ ꯑꯗꯣ ꯁꯤ ꯑꯩꯅ ꯄꯨꯔꯛꯄ ꯕꯦꯒꯇꯨ ꯂꯩꯔꯦ ꯑꯗꯣ ꯁꯤꯗ ꯁꯣꯐꯥ ꯃꯆꯥ ꯑꯃ ꯂꯩ ꯑꯗꯣ ꯃꯣꯏꯁꯤꯗ ꯇꯤꯚꯤ ꯑꯃ ꯄꯤꯕꯤꯀꯣ ꯁꯤ ꯌꯦꯡꯉꯔꯣꯏ ꯑꯩꯅ ꯀꯩꯁꯨ ꯑꯗꯨꯒ ꯁꯤ ꯑꯩ ꯕꯦꯗꯅꯦ ꯗꯕꯜ ꯑꯩ ꯇꯨꯝꯃꯨꯔꯕꯩ ꯄꯨꯡꯆꯥꯏꯗꯤ ꯆꯥꯏꯔꯦ ꯑꯗꯣ ꯑꯩꯒꯤ ꯕꯦꯗꯔꯨꯝ ꯗꯕꯜ ꯕꯦꯗ ꯑꯃ ꯂꯧꯋꯦ ꯑꯗꯨꯒꯤ ꯕꯦꯗꯔꯨꯝꯗꯣ ꯑꯃ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯗ ꯎꯄꯨ ꯑꯃ ꯄꯤ ꯀꯩꯝꯁꯨ ꯌꯥꯎꯗꯦ ꯑꯩꯁꯨ ꯁꯤꯖꯤꯟꯅꯗ꯭ꯔꯦ ꯁꯤ ꯏꯍꯥꯡ ꯍꯥꯡꯉꯤ ꯃꯣꯏꯁꯤꯗ ꯑꯗꯨꯝ ꯐꯤ ꯌꯥꯅꯕ ꯀꯩꯀꯩ ꯈꯔ ꯄꯤꯔꯝꯃꯤ ꯑꯗꯨ ꯃꯉꯥꯏ ꯀꯩꯁꯨꯝ ꯄꯤꯗꯦ ꯑꯗꯨꯒ ꯃꯄꯥꯟꯒꯤ ꯚ꯭ꯌꯨꯁꯨ ꯍꯥꯏꯐꯦꯠ ꯌꯦꯡꯍꯜꯂꯛꯀꯦ ꯃꯄꯥꯟ ꯁꯨꯃꯥꯏꯅ ꯂꯩꯀꯣ ꯃꯌꯥꯝ ꯃꯄꯥꯟꯁꯦ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯑꯗꯨꯒ ꯏꯁꯇꯦꯗꯤꯌꯝ ꯑꯃꯁꯨ ꯂꯩꯌꯦ ꯐꯨꯠꯕꯣꯜꯒꯤꯀꯣ ꯑꯗ ꯁꯤꯗ ꯂꯩꯔꯤꯁꯦ ꯑꯗꯨꯃꯥꯏꯅ ꯂꯝꯕꯤ ꯃꯄꯥꯟ ꯑꯣꯏꯔꯦ ꯑꯗꯣ ꯃꯣꯏꯁꯤ ꯔꯁꯤꯌꯥꯒꯤꯗꯤꯀꯣ ꯁꯤꯁꯦ ꯍꯤꯇꯔꯅꯦꯕꯀꯣ ꯋꯤꯟꯇꯔ ꯃꯇꯝꯗꯗꯤ ꯁꯤꯁꯦ ꯌꯥꯝ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏ ꯔꯁꯤꯌꯥꯗꯗꯤ ꯏꯪꯕꯅꯤꯅ ꯕꯔꯞ ꯇꯥꯕꯅꯤꯅꯀꯣ ꯃꯣꯏꯁꯤꯗꯗꯤ ꯌꯥꯝ ꯏꯪꯉꯦ ꯑꯗꯨꯅ ꯑꯁꯤ ꯍꯤꯇꯔ ꯌꯥꯎꯗ꯭ꯔꯒꯗꯤ ꯂꯩꯕ ꯉꯝꯗꯦ ꯀꯣ ꯑꯗꯣ ꯕꯥꯠꯔꯨꯝꯗ ꯍꯥꯏꯐꯦꯠ ꯆꯪꯒꯦ ꯕꯥꯠꯔꯨꯝꯁꯦ ꯑꯩꯅ ꯏꯔꯨꯖꯕꯩꯕꯨꯗꯤ ꯆꯣꯠꯄꯨꯗꯤ ꯆꯣꯠꯂꯝꯈꯤꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯍꯥꯏꯐꯦꯠ ꯌꯦꯡꯁꯤꯔ ꯌꯥꯝ ꯀꯟꯅꯗꯤ ꯍꯥꯡꯇꯣꯔꯛꯑꯒꯦ ꯆꯪ ꯃꯌꯥꯝ ꯑꯗꯨꯝ ꯈꯪꯉꯄꯣꯠꯅꯤꯀꯣ ꯁꯤꯗ ꯂꯩꯔꯦ ꯁꯤꯗ ꯄꯤꯛꯏ ꯑꯗꯨꯝ ꯃꯤꯔꯔ ꯑꯃ ꯂꯩꯔꯦ ꯁꯤꯡ ꯂꯩꯔꯦ ꯑꯗꯨꯒ ꯁꯤ ꯇꯣꯏꯂꯦꯠ ꯀꯩꯀꯩ ꯂꯩꯔꯦ ꯑꯗꯣ ꯃꯣꯏꯅ ꯁꯤꯗ ꯁꯝꯄꯨ ꯀꯩꯀꯩ ꯃꯆꯥ ꯈꯔ ꯄꯤꯕꯤꯔꯝꯃꯤ ꯇꯥꯋꯦꯜ ꯈꯔ ꯄꯤꯔꯝꯃꯤ ꯑꯗꯨ ꯑꯍꯦꯟꯕ ꯀꯩꯁꯨꯝ ꯌꯥꯎꯗꯦꯀꯣ ꯁꯤ ꯃꯉꯥꯏ ꯁꯤ ꯂꯩꯔꯦ ꯃꯣꯏꯒꯤ ꯁꯤꯁꯤꯅ ꯃꯣꯏ ꯁꯣꯅꯦꯀꯣ ꯊꯣꯡ ꯑꯗꯨꯝ ꯊꯤꯟꯖꯤꯜꯂ ꯍꯥꯡꯕꯗꯣ ꯅꯨꯡꯉꯥꯏ ꯀꯩꯝ ꯊꯣꯏꯗꯣꯛꯄ ꯄꯤꯗꯦ ꯑꯗꯣ ꯃꯣꯏꯁꯤꯗ ꯀꯩꯀꯩ ꯑꯣꯔꯗꯔ ꯇꯧꯅꯤꯡꯕ ꯈꯣꯠꯅꯤꯡꯕ ꯑꯗꯨꯒꯤ ꯑꯃ ꯂꯩꯔꯦ ꯑꯗꯣ ꯀꯩꯝ ꯌꯥꯎꯗꯦ ꯆꯥꯅꯕ ꯊꯛꯅꯕ ꯀꯩꯝ ꯊꯝꯃꯝꯗꯦ ꯁꯤꯗ ꯃꯣꯏꯁꯤꯗ ꯏꯁꯤꯡꯐꯥꯎ ꯊꯝꯃꯝꯗꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯂꯩꯖꯒꯗꯧꯕ ꯉꯥꯛꯇꯅꯤ ꯀꯣ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯑꯗꯣ ꯃꯄꯥꯟ ꯐꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯀꯩꯅꯣ ꯇꯧꯔꯁꯦ ꯃꯄꯥꯟꯗ ꯊꯣꯛꯑꯁꯦ ꯑꯗꯨꯒ ꯍꯥꯏꯐꯦꯠ ꯀꯣꯏꯊꯣꯛꯔꯁꯤ ꯃꯌꯥꯝ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯃꯌꯥꯝ ꯃꯄꯥꯟꯗ ꯑꯩꯒꯤ ꯔꯨꯝꯅꯦ 805ꯁꯦ ꯑꯗꯣ ꯍꯧꯖꯤꯛ ꯀꯨꯝꯃꯅꯤ ꯁꯨꯃꯥꯏꯅ ꯂꯩꯌꯦ ꯃꯣꯏꯒꯤ ꯔꯨꯝꯁꯦ ꯑꯩꯅ ꯂꯩꯁꯦ 8th ꯐ꯭ꯂꯣꯔꯅꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯦ ꯑꯩ ꯍꯧꯖꯤꯛꯁꯨ ꯃꯈꯥ ꯀꯨꯝꯃꯛꯑꯦꯕꯀꯣ ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯩ ꯁꯨꯝ ꯇꯝ ꯎꯠꯆꯔꯛꯀꯦ ꯃꯌꯥꯝ ꯂꯤꯞꯇ ꯀꯨꯝꯃꯅꯤ ꯑꯗꯨꯒ ꯃꯊꯪ ꯎꯠꯆꯔꯛꯑꯒꯦ ꯀꯨꯝꯃꯁꯦ ꯍꯧꯖꯤꯛ ꯃꯈꯥꯗ ꯑꯗꯨꯒ ꯃꯌꯥꯝ ꯌꯦꯡꯍꯟꯖꯔꯛꯑꯒꯦ ꯑꯩꯕꯨ ꯍꯣꯇꯦꯜꯗꯨꯅꯦꯀꯣ ꯃꯌꯥꯝ ꯁꯤꯁꯦ ꯑꯗꯣ ꯃꯈꯥꯗ ꯒꯥꯔꯤ ꯐꯖꯕ ꯈꯥꯝꯃꯦ ꯑꯗꯨ ꯌꯦꯡꯉꯁꯦ ꯃꯌꯥꯝ ꯊꯣꯛꯑꯒꯀꯣ ꯑꯩꯁꯨ ꯃꯈꯥ ꯀꯨꯝꯃꯛꯅꯦ ꯑꯗꯣ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯦ ꯄꯨꯟꯅ ꯀꯣ ꯀꯩꯀꯩ ꯂꯩꯒꯦ ꯈꯣꯠꯀꯦꯗꯣ ꯑꯗꯣ ꯃꯌꯥꯝ ꯃꯊꯪ ꯎꯠꯆꯔꯛꯑꯒꯦ